Lakhipuronline puthokchaba July gi tang 13 Yumsakaisa numit ki Khomjinba Pao tabirasi. Ahanbada maroiba pao. Awang nongpok ki mafam khara COVID ki phibam luna leiri. COVID ki ahum subo wave laktana bhonasi haina Pradhan Mantri na phongdokre. Manipuri lon ki matangda Lakhipur ki MLA na assembly da pukhatpaki damak thagatpa phongdoknari adubu lainga ki paukhumdadi penadri. Metric amasung higher secondary porikha hana lepna kiba matungina July ki tang 18 da result haidoklagani. Laibak asigi mafam da chathakibagum Assam Anganwadi Workers amasung Helpers Association na Silchar dasu wakan mipam chathakre. COVID na awana tarabasingda Agartala gi Puthiba Welfare and Cultural Society na makhata na tengbang pibagi thabak chathari. Amasung Assam dangarang nauna miyo lisingani chamaga humpumapan COVID ki anuba case thengnakre. Laichad asina positive oibagi chang chada amada samik taret mari oiri. Haujik mapung oiba pau tabirasi. Awang nongpok ki mafam kharada COVID ki phibam aruba phibam da leiri. COVID ki ahum suba wave laktanaba aikhoi punna honaminasi haina Pradhan Mantri Narendra Modi na phongdokre. Wafam asingarang video conferencing ki kuthangda awang nongpok ki chief minister singaloinana pangthokiba mifam amada phongdokibani. Mifam dangarang Pradhan Mantri na Assam gi mafam da lockdown mapung phana tawbagi mahutta micro containment zone sembagi thawong asida Mukhyamantri Dr. Himanta Biswa Sarma gi mafam da thagatpa phongdokre. Hill station sing amasung kaithilna chingbada mi yamna tinbagi matangda Pradhan Mantri na nungnangba phongdokkibaga loinana masigi matangda hena cheksinabasu mahangna phongdokki. Chief Minister sing na makoi gi rajya singi COVID ki phibam gi matangda paudam ki miyam tinba mafam sing COVID ki chana kanglon ngagnanaba amasung pudingmakna vaccine kapthongnaba Pradhan Mantri na phongdokki. Assam Public Service Commission APSC na lauba combined competitive parikha da Manipuri literature bo optional subject ama oina hapchinbagi matangda rajya sarkar na warep lauba leitri. Wafam asi haukiba ningthau kaba numita Assam Vidhan Sabha da Lakhipur gi nauna karakiba MLA Sri Kausik Raina hangkiba wahang amagi paukumoina Mukhyamantri Dr. Himanta Biswa Sarma na phongdokhibani. APSC tanatana atei rajya sarkar gi thabaki changyeng parikha da Assamese, Bengali amasung Boro lon ga loinana Manipuri lon bu karigi damak yahondabano hainasu MLA na hangki. Masigi paukum oina personnel cell gi phamsu puriba Mukhyamantri Dr. Himanta Biswa Sarma na Assamese loan rajya gi official loan ni Bengali loan na Barak Tampak ki official loan ni aduga Boro loan na rajya sigi associate official loan ni haiki. Masi APSC gi rules lising ani ga 18 da yauduna leirabani haibagi wafam phongdokki. Masiga loinana MLA Kausik Raina makhata na Rashtra Bhasha oiriba Hindi loan gi matangda hangkiba wahang amagi paukhumda APSC main exam da yauriba literature taruk ki manungda Hindi su yaurabani haiki. Matam kharagi mamangda Manipuri lon gi matangda Assam da hokiba irang kaya da hiram asigi matangda Assam gi MLA mantri kaya wafam asibu assembly da pukhatpinaba kayarak haijakiba leikre adubu handak ahanba oina lon gi matang asida Lakhipur gi MLA na assembly da pukhatkiba asigi matangda maigai kaya dagi thagatpadi phongdoknari adubu laingak na piriba paukhom asida Assam gi Manipuri miyam na dependadri. Metric amasung higher secondary parikha hana lebna kibagi matungina matam sana July gi tang 18 da result haidoklagani haina Assam gi mahimasing gi mantri Ronos Beguna phongdokre. Hiramasi gi matangda rajya gi mahiloisang singda paikhatpam thokpa thapak sing paikhatle haina mantri na phongdokladuna July gi tang 18 gi manungda result haidoknamba honagani haiki. Nakal amaromda samagra shiksha gi loisangda state level empower committee gi mifam pangthokibaga loinana class 1 dagi na class 12 phawbagi mahiroi singda lemna textbook jenthokpagi thabaksu hauragani haiki. Khona ami jitu 31 July bhitorot korim buli koisu amar hokolu kam sukolome hoi ase prottekhon jilat prottekto blockot kamkhini sucharurupe agbarise আৰু আমি যি ঘোষণা কৰিছিলোঁ 31 তাৰিখ সেই 31 তাৰিখৰ আগতে আমি আমাৰ ফলাফলসমূহ ঘোষণা কৰিবলৈ আমি সক্ষম হ'ম। Laibaki mafam da pangthokkibagum Assam Anganwadi Workers amasung Helpers Association na
ngarang silchar dasu wakan mifam chathakre ngarang ayuk pung 10 taba matamda covid ki chatna kanglon ngaktuna kasar DC office ki mamangda makhuta play card paiduna anganwari ki thomi kyana pendaba kholaw lawki corona gi chiraba tanja asida anganwari karmi singna makhoina pangba yaba mateng pangliba asida lenga ki maigedagi karigumba mateng amata phangba ngamdri haiki makhoida khwaidagi hantapa changda thagi senpham piri haina pendaba phongdokhi anganwari worker amasung helper singda sarkar gi thomi amagi chapchana kanaba phanganbinaba amasung corona na maram oraga laikidaba worker singda matik chaba sel gi mateng pibinabasu haijaki covid laichatna maram oiraduna awaba nanglaba mioi singda tengbang pibagi matangda haukiba jun gi tang 15 dagi hauna agartala gi puthiba welfare and cultural society na chatharakiba khongjang gi makha tarakpa oina ngarang july gi tang 16 da awa ana nangliba mitei khungang kayada chana thaknaba polam kaya yenthokre ngarang west district ki mohanpur subdivision gi manung chana laiba mitei khungang tareta tangai phadana changba chana thaknaba polam sing yentokhi berimura recreation club ki mating lauraga borjus rongutia bongjur berimura kosamura sontola nawa gauna chingba mafam gi khunja singda hairiba polam sing adu yentokhi thorom asiga mari leinana uchara thabagi thorom amasu pangthokhi thorom aduda puthiba welfare gi secretary sinam deepak kumar recreation club ki secretary T Omor Datta N Niranjan Datta Khetrimayum Dhanajit M Baladev Singh G Biplop Sharma Rajiv Datta Nomita Datta N Subirna chingba welfare amasung club ki thomi singna saruk yakhi haina agartala dagi RK Tarunjit na paudam lagli Silchar Medical College laying sangdagi ngarang numidang wairam da thokiba covid ki update matungina laying sang asida covid na maram oiraga mioi amata sikibagi paulaite laichat asina laying duna leiba active case ki masingna marifutra humdoini masigi manungda yankai tarukna ICU da tarahumdoina ventilator da aduga mioi humpumapan na oxygen support ta leiri haina laying sang asiki wangang loi Dr. Bhaskar Gupta na phongdokhi ভর্তি হয়েছেন এবং 13 জন পেশেন্ট ডিসচার্জ হয়ে গেছেন র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 5টি স্যাম্পল পজিটিভ এসেছে এবং RT-PCR 4টি স্যাম্পল পজিটিভ এসেছে গত 24 ঘন্টায় শিলচর মেডিকেল কলেজে করোনা সংক্রান্ত উপসর্গ নিয়ে কোনো রোগীর মৃত্যু হয়নি COVID-19 bulletin gi matungina Assam da ngarang mioi 1968 gi masada COVID-19 positive oibe thanglaki masigi manungda Kasar jila dagi 38 Hailakandi jila dagi 19 aduga Karingban jila dagi mioi 38 gi masada positive oibe thanglaki positive oibagi chang chada ama dasamik taret mari oiri laichat asidagi phagalakpagi changna chada marfutra manga dasamik suino mangani Rajya asigi mioi 1953 phaduna hospital thadokre layeng chathaduna leiriba active case ki masingna 19,930 ni Assam da ngarang nauna mioi 16 laichat asina laikhidabaga loinana laikhidabagi apunma masing 9,935 sukre Manipur da mioi chatret ka marfutaratu ki masada ngarang COVID-19 positive oiba thangnakre laichat asidagi mioi changma ga 95 phaduna yumda hanki layeng chathaduna leiriba active case ki masingna 8,300 ka sumna tarukni Manipur da ngarang laichat asina mioi 19 laikhidabaga loinana apunba laikhidabagi masing 1,408 sukre Bharat ki haksel amasung yaipa yumba loisangi ngarang thokiba pau matungina haukiba pungkun mari da lebak asida laichat asina laikhidabagi apunba masing 2,010 sukre Aroibada maruoiba pau amukhanna Awang nongpokki mafam khara covid ki phibam luna leiri covid ki ahum subo web laktana bahona si haina pradhan mantri na phongdokre Manipuri lon ki matangda Lakhipur ki MLA na assembly da pukhatpagi damak thagatpa phongdoknari adubu lainga ki paukhumdadi penadri Metric amasung higher secondary porikha hana lepna khiba matungina July ki tang 38 da result haidoklagani Laibak asigi mafam da chathakibagum Assam Anganwari Workers amasung Helpers Association na Silchar dasu wakan mipam chathakre COVID na awana tarabasingda Agartala gi Puthiba Welfare and Cultural Society na makhata na tengbang pibagi thabak chathari amasung
Assam dangarang nongna miyoi lising ani chamaga hompu mapan COVID ki anuba case thengnakre laichet asina positive oibagi chang chada amada samik taret mari oiri. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.